ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Minds ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯃꯌꯥꯝꯗ ꯂꯤꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯨꯔꯇꯤ. ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯂꯒꯦ. ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯒꯤ ꯑꯄꯤꯛꯄ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯩꯔꯝꯃꯤ. ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯆꯍꯤ 10 ꯁꯨꯔꯕꯁꯨ ꯃꯍꯥꯛꯀꯤ ꯀꯣꯛꯇ ꯁꯝ ꯌꯥꯝꯅ ꯍꯧꯔꯝꯗꯦ. ꯃꯍꯥꯛꯀꯤ ꯃꯀꯣꯛꯇꯨ ꯇꯥꯡꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯇꯥꯡꯕꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯔꯝꯃꯤ ꯑꯃꯗꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯄꯥꯛꯅ ꯊꯣꯛꯂꯝꯗꯦ. ꯃꯃꯥꯅ ꯂꯂꯣꯟꯕꯒꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯃꯗ ꯊꯥꯔꯕꯁꯨ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯅꯨꯃꯤꯠ ꯈꯔꯅꯤꯗ ꯊꯨꯅ ꯍꯜꯂꯛꯂꯝꯃꯤ. ꯀꯥꯂꯦꯟ ꯊꯥꯒꯤ ꯐꯖꯕ ꯑꯌꯨꯛ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯄꯥ ꯐꯥꯎꯗꯨꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯂꯥꯛꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯥꯏ ꯃꯁꯦꯜ ꯀꯌꯥꯁꯨ ꯂꯥꯛꯂꯝꯃꯤ. ꯇꯥꯟꯖꯥꯗꯨꯗ ꯃꯀꯣꯛ ꯇꯥꯡꯕ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯩꯀꯣꯜꯗ ꯂꯩꯔꯝꯃꯤ. ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯌꯥꯝꯅ ꯀꯨꯞꯅ ꯌꯦꯡꯂꯝꯃꯤ. ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ, ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯑꯩꯒ ꯂꯨꯍꯣꯡꯗꯕ ꯌꯥꯗ꯭ꯔꯦ. ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯂꯝꯃꯤ. ꯃꯍꯥꯛꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯌꯥꯝꯅ ꯄꯥꯝꯂꯦ. ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯅꯤꯡꯊꯧꯗ ꯑꯃꯨꯛꯇ ꯍꯥꯏꯅꯕꯤꯔꯨꯁꯣ. ꯃꯃꯥꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯀꯔꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣ? ꯃꯆꯥꯅꯨꯄꯥ ꯃꯀꯣꯛ ꯇꯥꯡꯕꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣ, ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯆꯥꯅꯨꯄꯤꯗꯨ ꯑꯩꯒ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯅꯕꯤꯔꯨꯁꯣ ꯍꯥꯏꯕ. ꯃꯃꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯕꯨꯡꯉꯣ, ꯅꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯅꯍꯥꯛ ꯅꯁꯥꯕు ꯈꯪꯂꯤꯕ꯭ꯔꯣ? ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯍꯤꯡꯖꯅꯕ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯇꯥꯡꯗꯁꯨ ꯃꯆꯦꯠ ꯑꯃꯠꯇ ꯈꯪꯗ꯭ꯔꯤꯕ ꯅꯪꯅ ꯅꯄꯥꯅ ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯁꯦꯟꯌꯦꯛ 5ꯗꯒꯤꯁꯨ ꯍꯦꯟꯅ ꯊꯝꯕꯤꯔꯝꯗꯦ. ꯅꯍꯥꯛꯀꯤ ꯐꯤꯕꯝꯗꯨꯗ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗꯨ ꯅꯪꯉꯣꯟꯗ ꯄꯤꯔꯛꯀꯅꯤ ꯈꯟꯕ꯭ꯔꯥ? ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯗꯨꯒꯤꯗꯃꯛ ꯋꯥꯕꯤꯔꯨꯒꯅꯨ, ꯑꯩꯅ ꯊꯣꯛꯄ ꯇꯧꯖꯒꯦ. ꯑꯩꯅ ꯍꯥꯏꯕꯗꯨꯗ ꯇꯧꯕꯤꯌꯨ. ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯃꯥꯗ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯌꯥꯝꯅ ꯀꯟꯅ ꯇꯛꯂꯝꯃꯤ. ꯃꯃꯥꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯅꯤꯡꯉꯥꯏꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯑꯍꯟꯕ ꯁꯦꯠꯂꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯅꯨꯃꯤꯠꯇꯨ ꯅꯤꯡꯊꯧꯗꯨ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯋꯥꯀꯠꯁꯤꯡ ꯇꯥꯕꯒꯤ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗ ꯑꯋꯥꯕꯗꯤ ꯑꯣꯏꯔꯝꯗꯦ. ꯃꯍꯥꯛꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ, ꯏꯅꯤꯡꯊꯧ, ꯑꯩꯍꯥꯛꯄꯨ ꯑꯉꯥꯎꯕꯤꯅꯤ ꯈꯟꯕꯤꯒꯅꯨ. ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝꯁꯤ ꯏꯅꯤꯡꯊꯧꯅ ꯑꯩꯕꯨ ꯑꯉꯥꯎꯕꯤꯅꯤ ꯍꯥꯏꯗꯅ ꯁꯣꯏꯗꯅ ꯈꯟꯕꯤꯒꯅꯤ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃ ꯂꯩ. ꯃꯍꯥꯛꯅ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯍꯦꯛ ꯎꯔꯨꯕꯗꯒꯤ ꯑꯩꯍꯥꯛꯄꯨ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯖꯔꯨꯅꯕ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯒꯤꯔꯤ ꯒꯤꯔꯤ ꯇꯛꯄꯗꯒꯤ ꯑꯩ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯏꯅꯤꯡꯊꯧꯒꯤ ꯏꯅꯥꯛꯇ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯖꯕ ꯂꯥꯛꯂꯤꯕꯅꯤ. ꯑꯩꯍꯥꯛꯅ ꯏꯆꯥꯅꯨꯄꯥꯗꯨꯕꯨ ꯐꯅꯌꯥꯝ ꯊꯦꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ. ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯊꯧ ꯑꯗꯨꯗꯗꯤ ꯏꯉꯛ ꯉꯛꯄ ꯑꯣꯏꯅ ꯊꯣꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯐꯥꯔꯒ ꯀꯩꯁꯨꯝꯁꯪꯗ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯃꯀꯣꯛ ꯇꯥꯡꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ. ꯅꯨꯄꯤ ꯑꯗꯨꯗꯤ ꯅꯤꯡꯊꯧꯒꯤ ꯊꯥꯖꯗꯕ ꯄꯥꯎꯈꯨꯝꯗꯨꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯏꯪꯅ ꯁꯥꯎꯗꯅ ꯃꯆꯥꯅꯨꯄꯥꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯅꯕ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯅꯨꯄꯤ ꯑꯗꯨꯗ ꯊꯧꯅꯥ ꯍꯥꯞꯄꯤꯔꯝꯃꯤ ꯑꯃꯗꯤ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯃꯀꯣꯛ ꯅꯣꯜꯂꯝꯂꯒ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯃꯌꯨꯝꯒꯤ ꯊꯣꯡꯖꯤꯟ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯇꯥꯡꯕ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯅꯤꯡꯊꯧꯗ ꯄꯨꯝꯅꯃꯛ ꯇꯝꯂꯨꯔꯕ꯭ꯔꯥ? ꯃꯃꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛ ꯍꯧꯖꯤꯛꯃꯛ ꯊꯤꯟꯊꯕ ꯇꯧꯗꯅ ꯀꯣꯅꯨꯡꯗ ꯆꯠꯂꯨ, ꯑꯗꯨꯒ ꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯨꯁꯣ. ꯅꯤꯡꯊꯧꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯅꯕ ꯍꯥꯏꯔꯛꯏ. ꯃꯃꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯃꯥ ꯑꯗꯨꯗꯤ ꯃꯆꯥꯒꯤ ꯃꯀꯣꯛ ꯇꯥꯡꯕꯗꯨ ꯎꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯀꯔꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯥꯗꯨ ꯃꯁꯝ ꯍꯧꯖꯔꯝꯂꯕꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯒꯗꯕꯅꯤ ꯈꯜꯂꯝꯃꯤ. ꯃꯤꯀꯨꯞ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯨ ꯌꯨꯝꯗꯒꯤ ꯊꯨꯅ ꯆꯠꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯇꯥꯡꯕ ꯃꯆꯥꯅꯨꯄꯥꯗꯨ ꯎꯕꯗ ꯃꯆꯥꯅꯨꯄꯤ ꯄꯤꯅꯤꯡꯕꯗꯤ ꯂꯥꯏꯔꯗꯅ
ꯐꯥꯒꯤ ꯐꯥꯎꯕ ꯇꯧꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯇꯥꯟꯊꯣꯛꯈꯤꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪꯗꯨ ꯀꯧꯔꯨꯔꯕꯅꯤꯅ ꯃꯔꯝ ꯑꯃꯠꯇ ꯄꯤꯗꯅꯗꯤ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯈꯤꯕ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒ ꯂꯨꯍꯣꯡꯕ ꯄꯥꯝꯂꯕ꯭ꯔꯅꯦ? ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯄꯨꯔꯛꯄ ꯉꯝꯒꯗꯕꯅꯤ"꯫ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯗꯤ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯎꯆꯦꯛ ꯄꯨꯝꯅꯃꯛꯄꯨ ꯃꯍꯥꯛꯅ ꯀꯔꯝꯅ ꯄꯨꯔꯛꯄ ꯉꯝꯒꯅꯤ? ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯉꯝꯂꯕꯁꯨ ꯃꯗꯨꯗꯤ ꯆꯍꯤ ꯀꯌꯥ ꯆꯪꯒꯅꯤ? ꯅꯤꯡꯕ ꯀꯥꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯀꯣꯅꯨꯡꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯈꯜꯂꯒ ꯁꯨꯝ ꯍꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯇꯤ ꯃꯔꯚꯨꯃꯤ ꯑꯃꯗꯤ ꯂꯥꯟꯊꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯃꯗ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯀꯌꯥ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯖꯥꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯏꯁꯣꯔꯒ ꯅꯛꯅꯕ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ナꯀꯟꯗ ꯐꯝꯅꯕ ꯏꯪꯒꯤꯠ ꯄꯤꯔꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯅꯍꯥꯛ ꯑꯋꯥꯐꯝꯗ ꯇꯥꯔꯦ, ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯅꯍꯥꯛ ꯀꯔꯤ ꯑꯋꯥꯕ ꯇꯥꯔꯕꯒꯦ? ꯑꯩ ꯅꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ"꯫ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯅ ꯑꯩꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯑꯩꯒ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯖꯔꯨꯏ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯅ ꯑꯩꯍꯥꯛꯄꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯂꯩꯀꯣꯜꯗ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯃꯆꯥꯅꯨꯄꯤ ꯄꯤꯔꯣꯏ ꯍꯥꯏꯔꯦ꯫ ꯃꯗꯨꯗꯤ ꯑꯩꯅ ꯀꯔꯝꯅ ꯉꯝꯒꯅꯤ? ꯃꯗꯨꯕꯨ ꯀꯅꯥꯅ ꯇꯧꯕ ꯉꯝꯗꯣꯏꯅꯣ"꯫ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯆꯥꯅꯨꯄꯥ, ꯃꯗꯨꯒꯤꯗꯃꯛ ꯅꯤꯡꯕ ꯀꯥꯏꯒꯅꯨ꯫ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯂꯨꯕ ꯃꯥꯟꯕꯒꯤ ꯋꯥꯇꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯃꯤꯠ ꯇꯥꯈꯤꯒꯗꯕ ꯃꯥꯏꯀꯩꯔꯣꯝꯗ ꯅꯨꯃꯤꯠ 2 ꯆꯠꯂꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯁꯥꯏꯄ꯭ꯔꯦꯁ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯕ ꯊꯦꯡꯅꯒꯅꯤ꯫ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯎꯔꯨꯝ ꯂꯥꯡꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯡꯗꯅ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯌꯨ꯫ ꯅꯍꯥꯛꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯀꯅꯤ꯫ ꯅꯍꯥꯛꯅ ꯎꯆꯦꯛꯁꯤꯡꯅ ꯃꯁꯥ ꯈꯞꯂꯛꯄꯒꯤ ꯃꯈꯣꯜꯁꯨ ꯇꯥꯔꯛꯀꯅꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯁꯥꯁꯤꯡꯗ ꯇꯣꯡꯗꯨꯅ ꯄꯣꯊꯥꯔꯒꯅꯤ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯗꯤ ꯅꯍꯥꯛ ꯃꯈꯣꯜ ꯑꯃꯠꯇ ꯊꯣꯛꯍꯟꯕ ꯌꯥꯗꯦ꯫ ꯑꯗꯨꯗꯒꯤ ꯅꯍꯥꯛꯅ 'ꯃꯆꯨꯟ' ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯍꯥꯏꯒꯗꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯕꯗ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯦꯡꯕ ꯉꯝꯂꯣꯏ꯫ ꯎꯆꯦꯛꯁꯤꯡꯗꯨ ꯅꯍꯥꯛꯅ ꯄꯨꯔꯛꯂꯒ ꯅꯤꯡꯊꯧꯗ ꯄꯤꯔꯨꯔꯣ"꯫ ꯃꯗꯨ ꯇꯥꯕꯗ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒ ꯎꯆꯦꯛꯁꯤꯡꯅ ꯄꯨꯝꯌꯣꯝ ꯌꯣꯝꯂꯒ ꯃꯍꯥꯛꯅ ꯅꯤꯡꯊꯧꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯃꯄꯨꯟꯁꯤꯗ ꯎꯆꯦꯛꯁꯤꯡꯗꯨ ꯑꯗꯨꯝꯅ ꯎꯈꯤꯗ꯭ꯔꯤ꯫ ꯎꯆꯦꯛꯁꯤꯡꯗꯨ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ! ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯍꯤꯒꯣꯛ, ꯍꯪꯒꯥꯃꯄꯥꯜ, ꯑꯉꯥꯡꯕ, ꯑꯁꯪꯕ ꯃꯆꯨꯁꯤꯡꯒꯤ ꯃꯁꯥꯁꯤꯡꯗꯨ ꯇꯤꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯀꯣꯛ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯎꯆꯦꯛꯁꯤꯡ ꯑꯗꯨꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯃꯊꯛꯇ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯂꯒ ꯅꯤꯡꯊꯧꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩ ꯅꯍꯥꯛꯅ ꯍꯥꯏꯕ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯂꯦ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ"꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯅꯍꯥꯛꯅ ꯑꯩꯕꯨ ꯄꯦꯜꯍꯜꯂꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯧꯒꯦ ꯍꯥꯏꯔꯕꯗꯤ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯃꯗꯤ ꯋꯥꯠꯂꯤ꯫ ꯅꯍꯥꯛꯀꯤ ꯀꯣꯛꯇꯨ ꯁꯝ ꯍꯧꯗ꯭ꯔꯦ, ꯀꯣꯛ ꯇꯥꯡꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯅꯀꯣꯛꯇ ꯁꯝ ꯍꯧꯍꯜꯂꯕꯗꯤ ꯑꯩꯅ ꯅꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯄꯤꯒꯅꯤ꯫ ꯅꯍꯥꯛꯇꯤ ꯌꯥꯝꯅ ꯁꯤꯡꯕ ꯃꯤꯅꯤꯅ ꯃꯗꯨꯗꯤ ꯅꯉꯣꯟꯗ ꯑꯔꯥꯏꯕ ꯑꯣꯏꯒꯅꯤꯗ"꯫ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯍꯥꯛ ꯆꯥꯛꯈꯨꯝꯗ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯃ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯂꯨꯍꯣꯡꯒꯗꯧꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯁꯥꯎꯅ ꯀꯣꯅꯨꯡꯗ ꯇꯨꯃꯤꯟꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯒꯤ ꯌꯨꯝ ꯁꯥꯕ ꯃꯤꯁꯤꯡꯅ ꯂꯩꯅꯕ ꯀꯥꯗꯨꯗ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯅꯥꯀꯟ ꯑꯃꯒꯤ ꯊꯣꯡꯗꯒꯤ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯍꯥꯛꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯑꯆꯧꯕ ꯍꯣꯜ ꯑꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ
ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯣꯏꯒꯗꯧꯔꯤꯕ ꯕꯣꯔ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯥ ꯅꯤꯡꯊꯧ ꯌꯧꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯕꯣꯔ ꯀꯩꯅꯥ ꯑꯅꯤꯒꯤ ꯃꯃꯥꯟꯅꯕ ꯃꯃꯥꯟꯅꯕꯤ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯅ ꯃꯆꯨꯟ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯈꯨꯗꯛꯇ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯁꯤꯕ ꯃꯤ ꯑꯃꯒꯨꯝ ꯃꯨꯔꯇꯤꯗꯧꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯊꯥꯔꯛꯄ ꯄꯥꯎ ꯄꯨꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯞ ꯂꯦꯞꯇꯨꯅ ꯃꯈꯣꯏꯁꯨ ꯂꯩꯈꯤꯔꯝꯃꯤ꯫ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯃꯆꯥꯅꯨꯄꯤꯅ ꯃꯨꯔꯇꯤꯗꯧꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯀꯝꯗꯧꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯀꯅꯥꯅꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯖꯥꯗꯨꯒꯔ ꯑꯃ ꯀꯧꯔꯝꯃꯤ꯫ ꯖꯥꯗꯨꯒꯔ ꯑꯗꯨꯗꯤ ꯀꯣꯅꯨꯡꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯑꯗꯨꯝꯅ ꯑꯣꯏꯍꯟꯈꯤꯕꯗꯨ ꯐꯠꯇꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯝꯃꯤ꯫ ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯋꯥꯔꯤꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯁꯤꯗꯤ ꯅꯍꯥꯛꯀꯤ ꯑꯔꯥꯟꯕꯅꯤ꯫ ꯅꯍꯥꯛꯅ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯗ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯑꯗꯨ ꯉꯥꯛꯂꯝꯂꯕꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯁꯤ ꯑꯁꯨꯝꯅ ꯑꯣꯏꯔꯝꯂꯣꯏ꯫ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯤꯕꯨ ꯀꯟꯒꯦ ꯍꯥꯏꯔꯕꯗꯤ ꯂꯝꯕꯤ ꯑꯃꯈꯛꯇꯤ ꯂꯩ꯫ ꯂꯝꯕꯤ ꯑꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯗ ꯄꯤꯒꯗꯕꯅꯤ꯫" ꯅꯤꯡꯊꯧꯗꯨ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯖꯥꯗꯨꯒꯔ ꯑꯗꯨꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯤꯡꯉꯤ ꯍꯥꯏꯕꯗꯤ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯅꯥꯏ ꯑꯗꯨ ꯃꯀꯣꯛ ꯇꯥꯡꯕ ꯅꯨꯄꯥ ꯑꯗꯨꯕు ꯈꯨꯗꯛꯇ ꯀꯣꯅꯨꯡ ꯑꯗꯨꯗ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯉꯁꯥꯏꯃꯈꯩ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯗꯤ ꯑꯆꯧꯕ ꯌꯨꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯃꯍꯥꯛ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯌꯨꯝꯗ ꯊꯨꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯅꯤꯡꯊꯧꯒꯤ ꯃꯤꯁꯤꯡꯅ ꯑꯩꯕꯨ ꯊꯤꯕ ꯂꯥꯛꯂꯕꯗꯤ ꯑꯩꯍꯥꯛ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯕꯤꯌꯨ꯫ ꯑꯗꯨꯅ ꯑꯩ ꯂꯩꯐꯝ ꯇꯥꯛꯄ ꯉꯝꯗꯦ ꯍꯥꯏꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯅꯉꯣꯟꯗ ꯑꯩ ꯊꯤꯅꯕ ꯄꯩꯁꯥ ꯄꯤꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩꯕꯨ ꯊꯤꯔꯨꯒꯦ ꯍꯥꯏꯌꯨ"꯫ ꯃꯗꯨ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯂꯣꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ ꯈꯔ ꯂꯩꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯣꯡꯗ ꯍꯧꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪꯒꯤ ꯃꯃꯥꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯍꯥꯛꯀꯤ ꯃꯀꯣꯛ ꯇꯥꯡꯕ ꯅꯆꯥꯅꯨꯄꯥꯗꯨ ꯂꯩꯕ꯭ꯔꯥ? ꯂꯩꯔꯕꯗꯤ ꯀꯧꯊꯣꯔꯛꯂꯣ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯋꯥꯔꯤ ꯁꯥꯅꯅꯕ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯈꯪꯍꯜꯂꯛꯂꯤ"꯫ ꯃꯃꯥꯗꯨꯅ ꯅꯨꯡꯉꯥꯏꯇꯕ ꯁꯥꯔꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯣ, ꯃꯍꯥꯛꯇꯤ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯀꯨꯏꯔꯦ꯫ ꯃꯍꯥꯛꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯒꯤ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯄꯥꯎ ꯑꯃꯠꯇ ꯇꯥꯈꯤꯗ꯭ꯔꯦ"꯫ ꯅꯨꯄꯥ ꯑꯃꯅ ꯍꯪꯂꯛꯂꯝꯃꯤ, "ꯅꯆꯥꯅꯨꯄꯥꯒꯤ ꯂꯩꯐꯝꯗꯤ ꯈꯪꯕ꯭ꯔꯥ? ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ"꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤꯗꯨ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯗꯨꯗ ꯄꯤꯕ ꯄꯥꯝꯂꯦ꯫ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯕꯨ ꯐꯪꯕ ꯃꯤꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ"꯫ ꯃꯃꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯆꯥꯅꯨꯄꯥꯗꯨꯅ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯀꯗꯕꯅꯣ ꯍꯥꯏꯕꯁꯨ ꯇꯥꯛꯂꯝꯗꯦ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯃꯃꯥꯡꯅꯨꯄꯥ ꯑꯣꯏꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯕꯗ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯏꯆꯥꯅꯨꯄꯥꯗꯨ ꯈꯨꯗꯣꯡꯊꯤꯕꯒ ꯇꯥꯈ꯭ꯔꯕꯖꯥꯠꯂ ꯈꯪꯗꯦ꯫ ꯃꯍꯥꯛ ꯂꯩꯔꯝꯕ ꯌꯥꯕ ꯃꯐꯝ ꯈꯔꯗꯤ ꯂꯩ꯫ ꯃꯗꯨꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯣꯏ, ꯑꯩ ꯈꯛꯇꯅ ꯈꯪꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯔꯕꯅꯤꯅ ꯏꯆꯥ ꯊꯤꯕ ꯆꯠꯅꯕ ꯄꯩꯁꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ꯫ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯐꯔꯦ ꯑꯗꯨꯗꯤ, ꯁꯦ ꯁꯦꯡꯒꯥꯎꯁꯤ ꯄꯥꯏꯁꯤꯜꯂꯨ꯫ ꯃꯗꯨꯗ ꯁꯅꯥꯒꯤ ꯁꯦꯟꯖꯦꯛ 100 ꯌꯥꯎꯔꯤꯕꯅꯤ꯫ ꯄꯩꯁꯥꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯔꯒ ꯅꯆꯥꯒꯤ ꯂꯩꯐꯝ ꯊꯤꯔꯨꯆꯣ꯫ ꯅꯍꯥꯛꯅ ꯃꯐꯝꯗꯨ ꯐꯪꯂꯕ ꯀꯥꯟꯗ ꯂꯩꯐꯝꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯜꯂꯛꯎ"꯫ ꯃꯀꯣꯛ ꯇꯥꯡꯕꯒꯤ ꯃꯃꯥꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯍꯣꯏ, ꯐꯔꯦ ꯐꯔꯦ, ꯅꯈꯣꯏꯁꯨ ꯆꯠꯂꯣ, ꯑꯩꯁꯨ ꯏꯆꯥꯅꯨꯄꯥ ꯊꯤꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨꯔꯒꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯁꯤꯗ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗꯤ ꯈꯪꯂꯅꯤꯗ"꯫ ꯍꯞꯇꯥ ꯑꯃꯃꯨꯛꯇꯤ ꯃꯃꯥ ꯃꯆꯥꯗꯨ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ, ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯂꯣꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯈꯣꯏꯕꯨ ꯎꯈꯤꯒꯅꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯗꯨ ꯃꯤ ꯂꯩꯇꯦ ꯍꯥꯏꯅꯕ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡꯗ ꯊꯥꯎꯃꯩ ꯑꯃ ꯐꯥꯎꯕ ꯊꯥꯜꯂꯝꯗꯦ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯃ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨ ꯉꯟꯅ ꯍꯧꯒꯠꯂꯒ ꯐꯤꯖꯣꯜ ꯅꯥꯟꯅ ꯁꯦꯠꯂꯒ ꯃꯀꯣꯛꯇ ꯀꯣꯛꯌꯦꯠ ꯑꯃ ꯌꯦꯠꯂꯒ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯊꯣꯉꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯃꯁꯛ ꯈꯪꯂꯝꯃꯤ꯫ ꯋꯥ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯍꯟꯈꯤꯔꯝꯃꯤ꯫
ꯑꯇꯣꯞꯄ ꯃꯅꯥꯏ ꯑꯃꯅ ꯃꯍꯥꯛꯄꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯕꯤꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯡꯅꯨꯄꯥ, ꯅꯍꯥꯛꯄꯨ ꯉꯍꯥꯟꯃꯈꯩ ꯀꯗꯥꯏꯗ ꯂꯣꯠꯂꯨꯕꯒꯦ?" ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯑꯩꯅ ꯅꯍꯥꯛꯅ ꯍꯥꯏꯕ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄꯗꯨꯗ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯅꯆꯥꯅꯨꯄꯤꯗꯨ ꯄꯤꯕ ꯌꯥꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯇꯤ ꯅꯍꯥꯛꯀꯤ ꯋꯥ ꯉꯥꯛꯈꯤꯗꯦ꯫ ꯃꯗꯨꯗꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯂꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯂꯧꯕꯒꯤ ꯌꯥꯅꯆꯦ ꯏꯅꯕ ꯅꯍꯥꯛꯀꯤ ꯃꯟꯇ꯭ꯔꯤꯗꯨ ꯀꯧꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯌꯥꯅꯔꯦ ꯍꯥꯏꯕꯒꯤ ꯌꯥꯅꯆꯦ ꯑꯃ ꯃꯟꯇ꯭ꯔꯤꯗꯨꯒ ꯂꯣꯏꯅꯅ ꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯄꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯑꯆꯧꯕ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯍꯣꯜ ꯑꯗꯨꯗ ꯄꯨꯔꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯍꯥꯟꯅꯒꯨꯝ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯦꯡꯗꯅ ꯃꯨꯔꯇꯤꯒꯨꯝ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯃꯥꯡꯅꯨꯄꯥ, ꯅꯍꯥꯛꯅ ꯏꯆꯥꯅꯨꯄꯤꯕꯨ ꯍꯥꯟꯅꯒꯤ ꯑꯍꯤꯡꯕ ꯏꯆꯥꯅꯨꯄꯤ ꯑꯗꯨꯗ ꯑꯃꯨꯛ ꯑꯣꯜꯍꯟꯕ ꯉꯝꯒꯗ꯭ꯔꯥ?" ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣꯏ, ꯑꯩꯅ ꯉꯝꯒꯅꯤ"꯫ ꯃꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯃꯆꯨꯟꯒꯤ ꯑꯋꯥꯕꯗꯒꯤ ꯀꯣꯛꯆꯔꯣ"꯫ ꯋꯥꯍꯩꯁꯤꯡꯗꯨ ꯍꯦꯛ ꯍꯥꯏꯕꯒ ꯃꯨꯔꯇꯤ ꯃꯥꯜꯂꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯤ ꯑꯃꯨꯛ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯀꯣꯛ ꯇꯥꯡꯕ ꯄꯥꯈꯪ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯨꯍꯣꯡꯕꯤꯈꯤꯔꯝꯃꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯂꯤꯕꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯅꯣꯜꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫